ꯑꯩꯒꯤ ꯃꯤꯡꯁꯤ ꯃꯨꯇꯨꯝ ꯔꯥꯖꯦꯟ ꯃꯤꯇꯩ ꯍꯥꯏꯕꯅꯤ ꯃꯌꯥꯝꯅ ꯄꯦꯅꯥ ꯔꯥꯖꯦꯟ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯪꯅꯕꯤꯔꯦ ꯑꯗꯨꯒ ꯑꯩ ꯂꯩꯐꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯤ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯍꯩꯕꯣꯡꯄꯣꯛꯄꯤ ꯍꯥꯏꯕ ꯏꯝꯐꯥꯜꯗꯒꯤ ꯔꯥꯎꯟ ꯑꯕꯥꯎꯠ ꯀꯤꯂꯣꯃꯤꯇꯔ 9.5 ꯀꯤꯂꯣꯃꯤꯇꯔ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯑꯔꯥꯞꯄꯁꯦ 10 ꯍꯥꯏꯇꯥꯔꯦꯀꯣ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛꯀꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯂꯩ ꯂꯝꯁꯥꯡ ꯕꯖꯥꯔꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯒꯤ ꯁꯤꯟꯐꯝꯁꯦ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯑꯣꯏꯅ ꯄꯦꯅꯥ ꯁꯥꯕ ꯑꯃꯗꯤ ꯄꯦꯅꯥ ꯈꯣꯡꯕ ꯑꯉꯥꯡꯁꯤꯡ ꯇꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯣꯏꯅ ꯑꯩ ꯂꯩꯔꯦ ꯄꯦꯅꯥꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯗꯤ ꯄꯦꯅꯥꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯦꯅꯥꯁꯤ ꯌꯦꯡꯁꯨ ꯌꯦꯡꯅꯤꯡꯉꯨꯗꯦ ꯇꯥꯁꯨ ꯇꯥꯅꯤꯡꯉꯨꯗꯦ ꯔꯦꯗꯤꯑꯣꯗ ꯀꯩꯒꯨꯝꯕ ꯄꯦꯅꯥꯒꯤ ꯀꯩꯒꯨꯝꯕ ꯏꯁꯩ ꯑꯃ ꯂꯥꯛꯄꯗ ꯇꯥꯅꯤꯡꯗꯦꯅ ꯃꯨꯠꯊꯠꯄ ꯃꯤꯅꯦꯕ ꯑꯩꯁꯦ ꯑꯗꯨꯕꯨ ꯑꯩꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤꯗꯤ ꯄꯦꯅꯥꯁꯤ ꯅꯧꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯂꯣꯏꯅ ꯂꯥꯛꯄ ꯌꯥꯕ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯈꯔꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯂꯣꯏꯅꯔꯛꯇꯦ ꯄꯥꯝꯃꯨꯗꯦ ꯑꯗꯨꯕꯨ ꯑꯩꯁꯦ 1999 ꯀꯣ 1999 ꯑꯩꯒꯤ ꯏꯃꯥꯁꯤ ꯂꯩꯇ꯭ꯔꯦ 1999 ꯏꯃꯥꯁꯤ ꯂꯩꯇ꯭ꯔ ꯃꯇꯨꯡꯗ ꯑꯩ ꯄꯦꯅꯥꯁꯤ ꯅꯣꯡꯃ ꯁꯤ ꯊꯪꯅꯕ ꯈꯨꯟꯁꯤꯗ ꯂꯥꯏꯔꯪꯒꯥꯕꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯊꯪꯅꯕ ꯈꯨꯟꯁꯤꯗ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯃ ꯂꯩ ꯃꯥꯗꯤ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯅꯤ ꯑꯗ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯅꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯌꯥꯝ ꯃꯥꯒꯤꯗ ꯂꯩ ꯃꯥ ꯚꯥꯏꯑꯣꯂꯤꯟꯒꯤ ꯂꯦꯛꯆꯔꯅꯤ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯤꯀꯣ ꯑꯗ ꯃꯥꯒꯤꯗ ꯂꯩꯔꯝꯕ ꯍꯥꯔꯃꯣꯅꯤꯌꯝ ꯑꯣꯏꯔꯣ ꯚꯥꯏꯑꯣꯂꯤꯟ ꯑꯣꯏꯔో ꯑꯗꯩ ꯁꯦꯇꯥꯔ ꯂꯩꯗꯅꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯟꯗ꯭ꯔꯁꯤꯡꯁꯦ ꯃꯥꯒꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕꯀꯣ ꯂꯩꯔꯝꯃꯤꯁꯤ ꯃꯥꯗꯤ ꯑꯣꯟꯂꯤ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯅꯤ ꯑꯗꯨꯕꯨ ꯑꯇꯩ ꯂꯩꯔꯝꯃꯤꯗꯨꯅ ꯃꯥꯅ ꯃꯈꯨꯠ ꯈꯔ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯍꯟꯁꯦ ꯃꯥꯅ ꯁꯦꯝꯕ ꯁꯥ ꯃꯤ ꯈꯔ ꯁꯦꯝꯕꯤꯌꯨ ꯀꯥꯏꯅ ꯁꯨꯝ ꯈꯔ ꯁꯨꯝ ꯁꯦꯝꯕꯤꯕ ꯈꯣꯠꯄꯤꯕꯒꯤ ꯁꯨꯝ ꯂꯩꯕ ꯑꯗꯩꯗ ꯃꯥꯁꯦ ꯃ꯭ꯌꯨꯖꯤꯛ ꯄꯥꯝꯖꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯇꯧꯕꯗ ꯃꯣꯏ ꯗ꯭ꯔꯃꯥ ꯑꯃꯁꯨ ꯂꯩ ꯗ꯭ꯔꯃꯥ ꯍꯣꯜ ꯑꯃꯁꯨ ꯂꯩ ꯃꯣꯏ ꯊꯤꯌꯦꯇꯔ ꯒ꯭ꯔꯨꯞ ꯑꯃ ꯑꯗꯨꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯩꯀꯩ ꯇꯧꯕꯁꯤꯗ ꯐꯣꯛꯀꯤ ꯍꯦꯛ ꯄ꯭ꯂꯦ ꯇꯧꯔꯀꯥꯟꯁꯤꯗ ꯃꯣꯏꯅ ꯄꯦꯅꯥꯁꯤ ꯃꯥꯅ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯅꯤꯅ ꯄꯦꯅꯥꯁꯤ ꯄꯥꯏꯔꯒ ꯍꯦꯛ ꯁꯨꯝ ꯈꯣꯡꯕ ꯄꯦꯅꯥꯁꯦ ꯃꯥꯒꯤꯗ ꯆꯠꯀꯥꯟꯗ ꯄꯦꯅꯥ ꯑꯃ ꯂꯩꯔꯝꯃꯦ ꯄꯦꯅꯥ ꯑꯃ ꯂꯩꯔꯝꯕꯁꯤꯗ ꯑꯩꯅ ꯃꯥꯏ ꯄꯦꯅꯥꯁꯦ ꯄꯦꯅꯥꯁꯤ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯄꯦꯅꯥꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦꯅ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯄꯦꯅꯥꯁꯤ ꯌꯦꯡꯉꯨꯕꯅꯦꯕ ꯑꯗꯩꯗꯤ ꯄꯦꯅꯥꯁꯤ ꯌꯦꯡꯉꯒ ꯑꯩꯅ ꯄꯦꯅꯥꯁꯤ ꯄꯨꯊꯣꯛꯑꯦ ꯄꯦꯅꯥꯁꯤ ꯑꯩꯅ ꯄꯥꯟꯁꯤꯜꯂꯒ ꯈꯣꯡ ꯌꯦꯡꯉꯦ ꯑꯗꯨ ꯀꯔꯤꯅꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯩ ꯍꯥꯏꯐꯝꯈꯪꯗꯦ ꯃꯥꯏ ꯄꯦꯅꯥꯗꯨ ꯑꯩꯅ ꯈꯣꯡꯉꯀꯥꯟꯗ ꯑꯗꯩ ꯊꯣꯔꯛꯄ ꯃꯈꯣꯟꯁꯤꯅ ꯑꯩꯉꯣꯟꯗ ꯇꯣꯉꯥꯟꯕ ꯀꯩꯒꯨꯝꯕ ꯃꯁꯤ ꯍꯥꯏꯖꯟꯅꯕꯒ ꯅꯠꯇꯦꯕ ꯑꯩꯉꯣꯟꯗ ꯐꯨꯜ ꯕꯣꯗꯤꯁꯦ ꯃꯥꯏ ꯃꯈꯣꯟꯗꯨ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯕꯗꯧꯅ ꯀꯩꯅꯣꯝꯈꯛ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯈꯤꯕꯀꯣ ꯑꯗꯩꯗꯤ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤꯅ ꯁꯤ ꯃꯈꯣꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯐꯥꯎꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯗꯨꯒꯤ ꯄꯦꯅꯥꯗꯨ ꯍꯦꯛ ꯑꯍꯥꯟꯕ ꯑꯩꯅ ꯄꯥꯏꯔ ꯍꯦꯛ ꯈꯣꯡꯉꯨꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯦ ꯑꯗꯨꯒꯤ ꯄꯦꯅꯥꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯃꯤꯠ ꯇꯥꯔꯦ ꯑꯗꯨꯒꯤ ꯄꯦꯅꯥꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯑꯗꯨꯝ ꯆꯠ ꯂꯩꯕ ꯑꯩꯁꯦ ꯑꯗꯩꯗꯤ ꯄꯦꯅꯥꯁꯦ ꯑꯌꯨꯛ ꯌꯥꯍꯧꯔꯦꯗꯅ ꯆꯤꯟꯖꯥꯛ ꯁꯦꯡꯗꯣꯛꯑꯦꯗꯅ ꯀꯩꯅꯣ ꯈꯔ ꯆꯥ ꯊꯛ ꯇꯧꯔꯒ ꯄꯦꯅꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯆꯥꯛ ꯂꯣꯏꯔꯃꯅꯤ ꯀꯥꯟꯗ ꯂꯥꯛꯑ ꯄꯦꯅꯥ ꯑꯃꯨꯛ ꯌꯨꯝꯗ ꯑꯃꯨꯛ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯃꯨꯛꯅꯦ ꯄꯦꯅꯥꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯠꯄ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯍꯣꯜ ꯗꯦꯁꯦ ꯃꯥꯏ ꯄꯦꯅꯥꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯑꯗꯨꯝ ꯀꯧꯔꯒ ꯂꯩꯕꯗꯧꯅ ꯑꯩꯁꯦ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯋꯤ ꯑꯗ ꯑꯍꯟꯗꯨꯁꯨ ꯐꯥꯒꯤ ꯇꯧꯒꯜꯂꯤ ꯃꯥꯅ ꯏꯕꯣ ꯅꯪ ꯄꯦꯅꯥ ꯈꯣꯡꯒꯦꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯀꯥꯏ ꯃꯥ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯜꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯅ ꯐꯥꯒꯤ ꯇꯧꯗꯅ ꯄꯦꯅꯥꯁꯦ ꯁꯨꯃꯥꯏꯅ ꯈꯣꯡꯉꯨ ꯀꯥꯏꯅ ꯑꯗ ꯃꯣꯏꯗꯤ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯅꯤꯅ ꯄꯦꯅꯥꯗꯨ ꯈꯣꯡꯉꯀꯥꯟꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯣꯡꯕꯗꯧꯅ ꯈꯜꯂꯦꯕꯀꯣ ꯃꯥ ꯄꯦꯅꯥ ꯈꯣꯡꯕ ꯑꯃꯗꯤ ꯅꯠꯇꯦ ꯄꯦꯅꯥꯒꯤ ꯃꯆꯠ ꯑꯃꯗꯤ ꯀꯣꯟꯅ ꯈꯪꯉꯀꯥꯟꯗ ꯍꯥꯏꯗꯤ ꯄꯦꯅꯥꯁꯤ ꯂꯣꯏꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯪꯉꯦꯕ ꯃꯥꯅ ꯈꯣꯡꯉꯝꯕ ꯃꯇꯝꯗ ꯈꯣꯡꯉꯝꯕꯗꯣ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯒꯤ ꯃꯈꯨꯠ ꯌꯥꯎꯖꯕꯒꯤ ꯁꯨꯝ ꯄꯪꯈꯣꯡ ꯈꯣꯡꯕꯅꯤ ꯄꯦꯅꯥꯒꯤ ꯍꯥꯏꯕ ꯃꯆꯠ ꯑꯃꯗꯤ ꯆꯞ ꯆꯥꯅꯗꯤ ꯅꯠꯇꯦ ꯑꯗ ꯑꯩꯅ ꯃꯗ ꯁꯨꯝ ꯃꯤꯒꯤꯗ ꯂꯩꯕ ꯄꯦꯅꯥꯗꯣ ꯑꯩꯅ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯩꯅ ꯌꯨꯝꯗ ꯄꯨꯒꯦ ꯈꯣꯡꯉꯨꯒꯦ ꯍꯥꯏꯕꯗ ꯃꯥ ꯀꯔꯤꯝ ꯍꯥꯏꯔꯛꯇꯕꯗꯤ ꯃꯥꯟꯗꯦ ꯃꯥꯁꯨ ꯃꯥꯒꯤ ꯄꯦꯅꯥ ꯅꯠꯇꯦ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯨꯕꯅꯦꯕ ꯃꯣꯏ ꯊꯤꯌꯦꯇꯔꯗꯨꯒꯤ ꯀꯩꯅꯣ ꯃꯣꯏꯅ ꯂꯧꯔꯨꯕꯅꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯃꯥꯏ ꯄꯦꯅꯥꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯌꯦꯡꯉꯦ ꯃꯨꯟꯅ ꯃꯥꯏ ꯄꯦꯅꯥꯁꯦ ꯃꯥꯏ ꯏꯁꯇ꯭ꯔꯛꯆꯔ ꯀꯩꯀꯩ ꯀꯃꯥꯏꯅ ꯇꯧ ꯁꯦꯝꯃꯤꯅꯣ ꯀꯃꯥꯏꯅ ꯇꯧ ꯁꯥꯔꯤꯅꯣ ꯌꯦꯡꯉꯦꯀꯣ ꯑꯗꯩꯗꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯍꯟꯁꯤꯡ ꯑꯩꯒꯤ ꯄꯣꯛꯄ ꯑꯍꯟꯁꯦ ꯑꯩ ꯕꯕꯥꯁꯦ ꯅꯤꯡꯊꯦꯝꯖꯥꯎ ꯀꯧꯋꯦꯕꯀꯣ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯁꯨꯔꯝꯕ ꯊꯕꯛꯁꯤ ꯌꯣꯠ ꯁꯨꯔꯝꯃꯤ ꯊꯥꯡ ꯐꯖꯅ ꯁꯥꯔꯝꯃꯤ ꯑꯗꯒꯤ ꯁꯟ ꯒꯥꯔꯤ ꯆꯜꯂꯝꯃꯤ ꯁꯟ ꯒꯥꯔꯤ ꯆꯟꯕ ꯍꯥꯏꯁꯦ ꯐꯔꯅꯤꯆꯔꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯎꯆꯟ ꯋꯥꯆꯟꯒꯤ ꯄꯣꯠꯅꯤꯗꯅꯀꯣ ꯁꯤꯃ ꯂꯩꯔꯦ ꯁꯤꯃ ꯑꯩ ꯌꯥꯝ ꯐꯖꯅ ꯈꯪꯉꯤ ꯁꯟ ꯒꯥꯔꯤ ꯆꯟꯕ ꯑꯩ ꯌꯥꯝ ꯐꯖꯅ ꯈꯪꯉꯤ ꯑꯉꯥꯡ ꯍꯦꯛ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯑꯩ ꯕꯕꯥꯁꯤꯒꯤ ꯃꯥꯒꯤ ꯊꯥꯡ ꯁꯨꯕꯁꯤꯗ ꯃꯁꯤꯁꯤꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯉ ꯅꯨꯡꯙꯪ ꯊꯥꯕ ꯀꯩꯗꯧꯕ ꯃꯩ ꯍꯨꯝꯕ ꯀꯩꯗꯧꯕ ꯑꯗꯨꯝ ꯏꯔꯣꯏꯅ ꯂꯥꯛꯈꯤꯑꯕꯀꯣ ꯑꯗꯨꯅ ꯄꯨꯟꯁꯤꯁꯦ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯅ 1999 ꯌꯧꯔꯕ ꯑꯩ ꯌꯨꯝ ꯄꯥꯜꯂꯦ 88ꯇꯀꯣ
88 yum paale 88 yum paalakanदा 99 sida ima leitre ima leita matungdagi aina pena ase thengnarubatagi ai pena sida angau lai sudana aigi angau lai sujaraga su aina pena se migi pena nina aina lorubadi yadabanina aina pena se ama ai isagi sajara khongjage bo wakhan ko lakhiba aina sabada yam kaino man saba yadau man ba ai unda thajaba leiba haitare aidi u subagi idea leire ada yor subagi idea leire ani du leibanina saijingi sarukshina yor subagi idea ni adagi u subada pena gi leiba body gi structure gi adagi uye utong panjan bagi khotbagi adu mayam se aina adum sarokpa manaba ma sabada ngamni hain khala aduda ihanan ai pena ma sai penam saraga makhonje ahan ba khongkanda ngasai ga aina ahan ba paira khongba pena di makhondo hari pena du phange adi phangkan sida aina pena se as yam ngai jari ne adi magi de chatre mai pena do aina kaina tor khong adi pena se ai lekai sida imana bam lei ai homina bam ko imana ba se ai swantor pena am sai aina pena skam nusi jani pena makhonje de na hai as ma de mana mo ingon de ngau le kai pena je kai lam no pena makhonda kapi mi pi dai ri ga hai ga le ko adai di aina esa de lo salu si lo ai da pena am sai ye mo si lo ye as ma su khong pena makhong da ta da ma se nuai jare ko adai ai su pena je khongning le ni khongning le ba se ai su sida mayam malai ba ki oza hai tare ko maming am khak sum ko ni lai moi kare oza lai sam lai bang sa aina radio daga kan tawbiram bo oza se akhoi lekai gi iche singam lo akhoi di oza kaude ibai kau iche lekai sum iche lo bunin ko ibai ko ada ma gi da khraga tana ge na khali haina haiba e ma mu ma di nong phadok lak pani tana si haraga di pena do thawoi na tamura si ai oza ju pirage pena so amaga sarage na pena se amaga sare ko pena ani sure ai hanai duga anubam sab duga adagi ai imanab sida nang karma pami khallo aina kanga mana ai hanan sab pena do asi loroge na loro pire matonu pena do ma da mana hanjal ambas engon da paisa boina piram ja lupa chahum pire pena du magi maman je ko maman hai tare na ko adu hujik pudi maman je tang el parsin tari pan yoksal abane ko ada matan lupa chahum khatang pire mana pena se engon dagi adu pena du ma lore nang oza ju pirage haidana aigi irai bak phaba pena gi maram sida lam sida irai bak phaba hai tare ko aigi mamhan se hujik mayamna leiba ki sum maming mayamna khangna biba thangmai bandagi akhoi khangai ma mangi ai bo oza mangi hai se si mangka hoina ga ipu mangi ga tori do ma interview go yoi do ma si aigi ima ga pokminna ba ima ga pokminna ba ai mamhan ne ba ko adai dene pena oza do pirage tara maman manak se si law aina imanab du su pure aduga ai gi su pena do paire ma gi su pena do paire admai tor ibani se pena se tamme ai khoi yam kuina sangde khulon kari kara sum khongbo khorpa se khoi su sum haining na lak bani yam thun hai ba ko admai tor duna hai duna khotna charopa lairon tilon sum isai nongmai duna khara kitang matam change khulon nonglon khongbo de khoi sum pam jana khong ko ni na am duna maman ji amarawe noi swain tor na hausi pena yam nei tra pena matam de pena se tange pena khongbina mi se am ta leiti ai di sum mami samdar ba pena se almost tat pe phium le me thai ni anjing khar tuna tana anob na ha ithok thorok ta ba matam da ai koi se lak do maman du yam harawi ai pena do mana adwain ta udana tambire adai tambira ga ibani se khar ga haire kabo haire khombo khotpati khara ga lairon tilon isai sakpati kya kana akoi pangjedri matam do madai di akoi maman jin hai swaina nangna ba kaino cha pena ji sim khongbani aduga akoi gi laibung da pena na khongbu se kamai no khong mai machat chi karino mai chat bi chi karino mai mo mo to si khangjalu mage lai param ji da su khangjalu hoina mana ai si langon ning thau ji harau bada pubi koi maman je maman matung ila gaina lai harau bu se chali ta seng badi aina pena khong lai harau bu sat ke ni bo khan de pena pai ban me dei khan de ko ngasi mak soi sa de ko adu maman na admai hai badi maman matung in na maman du gi matung in yanan ban pun sigi langon ning thau sida sat pada harau bu sida ai satna yawi iman abdu su yawi admai ta utna khoi se ai gi pena gi career se admai na sum sabadu su ai khongning badi sa gi ba
ꯑꯗꯨ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯒꯤ ꯄꯦꯅꯥꯒꯤ ꯂꯝꯁꯤꯗ ꯂꯝꯌꯥꯟꯕꯤꯅꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯗꯨꯁꯨ ꯑꯩꯒ ꯌꯥꯝ ꯅꯛꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯗꯅ ꯑꯗꯨꯃꯥꯏꯅ ꯄꯦꯅꯥꯁꯦ ꯁꯨꯝ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗ ꯄꯦꯅꯥꯒꯤ ꯋꯥꯔꯤꯁꯤꯗ ꯇꯧꯔꯀꯥꯟꯗ ꯃꯥꯃꯟꯅ ꯂꯥꯏꯕꯨꯡꯗ ꯆꯠꯄꯒꯤ ꯃꯑꯣꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯨꯁꯨ ꯈꯪꯖꯜꯂꯣꯏꯅ ꯆꯠꯄꯗ ꯑꯍꯥꯟꯕ ꯂꯥꯡꯒꯣꯜ ꯅꯤꯡꯊꯧꯁꯦ ꯍꯔꯥꯎꯕꯗ ꯌꯥꯎꯔꯦ ꯑꯅꯤꯁꯨꯕꯗ ꯄꯤꯁꯨꯝ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯒꯤ ꯏꯔꯩꯃ ꯀꯩꯅꯣꯁꯤ ꯍꯔꯥꯎꯕꯗ ꯃꯗꯨꯏ ꯅꯨꯃꯤꯠꯇꯨꯗ ꯅꯣꯏ ꯄꯦꯅꯥ ꯈꯣꯡꯕꯁꯤꯡ ꯃꯁꯤꯡ ꯌꯥꯝꯍꯜꯂꯨ ꯄꯦꯅꯥ ꯈꯣꯡꯕꯁꯤꯡꯁꯦ ꯃꯁꯤꯡ ꯌꯥꯝꯍꯜꯂꯨ ꯑꯗꯨꯒ ꯅꯣꯏ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯅꯨꯡꯗꯣ ꯅꯝꯅꯦꯅ ꯄꯥꯎꯁꯦ ꯂꯥꯛꯑꯦ ꯑꯩꯒ ꯁꯥꯝ ꯁꯔꯃꯒꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯆꯠꯄ ꯌꯥꯎꯏ ꯌꯥꯎꯗꯅ ꯄꯦꯅꯥꯗꯣ ꯈꯣꯡꯉꯦ ꯄꯦꯅꯥ ꯈꯣꯡꯕꯁꯤꯗ ꯑꯩꯈꯣꯏ ꯄꯦꯅꯥ ꯈꯣꯡꯉꯦ ꯍꯥꯏꯕꯁꯤꯗ ꯃꯥꯃꯟꯅ ꯈꯪꯉꯦꯕ ꯃꯣꯏ ꯐꯖꯅ ꯈꯣꯡꯉꯦ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇꯗꯤ ꯑꯗꯨꯝ ꯈꯣꯡꯉꯦ ꯍꯥꯏꯕꯁꯤꯗꯤ ꯃꯥꯃꯟꯁꯤꯅꯁꯨ ꯈꯪꯉꯦꯕ ꯑꯗꯨꯏꯗꯨꯅ ꯃꯥꯅ ꯁꯨꯝ ꯈꯣꯡꯕꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯆꯍꯤꯗꯤ ꯑꯩꯈꯣꯏꯅ ꯍꯟꯖꯕ ꯄꯦꯅꯥꯒꯤ ꯂꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯗꯒꯤ ꯈꯤꯇꯪ ꯈꯨꯃꯥꯡ ꯆꯥꯎꯅ ꯆꯪꯁꯤꯟꯕ ꯁꯨꯝ ꯑꯉꯥꯡꯁꯤꯡ ꯈꯔ ꯌꯥꯎꯋꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯃꯣꯏꯗꯩꯗꯤ ꯆꯍꯤ ꯍꯟꯖꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯇꯝꯗ ꯐꯤꯡꯒꯧ ꯍꯥꯏꯗꯤ ꯐꯩꯖꯣꯝ ꯑꯉꯧꯕ ꯑꯃ ꯑꯗꯩ ꯀꯩꯅꯣ ꯑꯃ ꯐꯨꯔꯤꯠ ꯑꯃ ꯇꯧꯔꯒ ꯈ꯭ꯋꯥꯡꯁꯦꯠ ꯑꯃ ꯇꯧꯔꯒ ꯄꯦꯅꯥ ꯁꯨꯝ ꯈꯣꯡꯕ ꯌꯥꯎꯕꯗꯨꯗ ꯃꯥꯃꯟꯁꯤꯅ ꯌꯦꯡꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯖꯥꯠꯅꯤ ꯅꯈꯥ ꯊꯥꯕ ꯅꯣꯏꯅꯁꯨ ꯍꯜꯂꯤꯕ ꯅꯈꯥ ꯊꯥꯕꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯦꯅꯥ ꯃꯅꯥ ꯐꯤ ꯁꯦꯠꯂ ꯅꯣꯏꯅ ꯐꯤꯡꯒꯧ ꯉꯥꯛꯇ ꯁꯦꯠꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯅꯥ ꯐꯤꯁꯦ ꯂꯥꯡꯉꯣ ꯍꯥꯏꯗꯅ ꯏꯔꯩꯃ ꯏꯃꯥꯒꯤ ꯂꯥꯏ ꯃꯃꯥꯡꯁꯤꯗ ꯃꯥꯃꯟꯁꯤꯅ ꯃꯅꯥ ꯐꯤ ꯍꯥꯏꯅ ꯄꯤ ꯃꯅꯥ ꯐꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯆꯠꯄ ꯔꯦꯁꯣꯟ ꯐꯨꯔꯤꯠ ꯑꯗꯩ ꯈꯨꯖꯤꯇꯥꯟ ꯀꯣꯌꯦꯠ ꯑꯆꯧꯕ ꯁꯤ ꯃꯅꯥ ꯐꯤ ꯀꯧꯏ ꯑꯉꯝ ꯑꯊꯧꯅ ꯄꯤꯒꯗꯕꯅꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯃꯟꯁꯦ ꯂꯣꯏꯁꯪꯒꯤ ꯑꯣꯏꯅ ꯄꯦꯅꯥ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯣꯏꯁꯪ ꯍꯥꯏꯇꯥꯔꯦꯀꯣ ꯒꯣꯕꯤꯟꯗ ꯂꯣꯏꯁꯪ ꯁꯤꯗꯩꯁꯤꯗ ꯂꯩꯕꯁꯤꯗ ꯃꯥꯅ ꯂꯩꯈꯥꯝ ꯁꯪꯂꯥꯛꯄ ꯀꯧꯏ ꯄꯦꯅꯥꯒꯤ ꯍꯦꯠ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯂꯩꯈꯥꯝ ꯁꯪꯂꯥꯛꯄꯒꯤꯁꯦ ꯀꯩꯅꯣ ꯇꯧꯁꯦ ꯃꯥꯅ ꯄꯥꯏꯕꯅꯦꯕꯀꯣ ꯅꯤꯡꯊꯧꯅ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯑꯉꯝ ꯑꯊꯧꯅ ꯄꯤꯕ ꯃꯅꯥꯅꯦꯕ ꯁꯤ ꯐꯤꯁꯦ ꯑꯇꯣꯞꯄ ꯑꯃꯅ ꯍꯦꯛꯇ ꯍꯧꯖꯤꯛꯇꯤ ꯄꯪꯁꯦꯠ ꯁꯦꯠꯅꯔꯦꯅꯀꯣ ꯑꯗꯨ ꯃꯌꯦꯛꯈꯩꯗꯤ ꯇꯁꯦꯡꯕꯩꯗꯤ ꯑꯉꯝ ꯑꯊꯧꯅ ꯄꯤꯒꯗꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯃꯟꯅ ꯏꯔꯩꯃ ꯏꯃꯥꯒꯤ ꯂꯥꯏꯃꯥꯡꯁꯤꯗ ꯄꯤꯕꯤꯔꯝꯕꯅꯦ ꯑꯩꯒꯤ ꯃꯅꯥ ꯐꯤꯁꯦ ꯑꯗ ꯀꯩ ꯀꯔꯥ ꯃꯗ ꯌꯥꯎꯕ ꯀꯩꯅꯣ ꯂꯝꯊꯥꯡ ꯈꯨꯜꯂ ꯀꯩ ꯀꯔꯥ ꯑꯃ ꯂꯣꯏꯅ ꯄꯤꯕꯤꯔꯝꯃꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯐꯤꯜꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯃꯥꯃꯟꯅ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯌꯥꯎꯃꯤꯟꯅꯔꯦ ꯑꯗꯩ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯇꯝꯊꯣꯛꯄꯗꯁꯨ ꯌꯥꯝ ꯏꯀꯥꯏꯕ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯃꯛꯀꯦꯀꯣ ꯁꯤꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯀꯣ ꯏꯔꯩꯃꯁꯤ ꯍꯔꯥꯎ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯅꯣꯏ ꯄꯦꯅꯥ ꯃꯁꯤꯡ ꯌꯥꯝꯃꯜꯂꯨ ꯅꯣꯏ ꯂꯣꯏ ꯂꯥꯛꯀꯗꯕꯅꯤ ꯇꯧꯔ ꯆꯠꯂꯒ ꯑꯩꯈꯣꯏꯁꯤ ꯌꯥꯎꯔꯦ ꯑꯗ ꯄꯨꯡꯁꯦ 9-10 ꯇꯥꯁꯜꯂꯦ ꯑꯗꯩꯗꯤ ꯑꯩꯅ ꯃꯥꯃꯟꯅ ꯑꯩꯈꯣꯏ ꯌꯧꯔꯒꯦ ꯍꯜꯂꯒꯦꯅ ꯍꯥꯏ ꯆꯠꯈꯤꯅꯨ ꯃꯇꯝ ꯐꯠꯇꯦ ꯅꯣꯏꯅ ꯑꯃ ꯊꯦꯡꯅ ꯁꯨꯃꯥꯏꯅ ꯆꯠꯄꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯍꯧꯕꯗ ꯅꯨꯡꯁꯥ ꯊꯤ ꯆꯠꯈꯤꯅꯨꯅ ꯍꯥꯏꯔꯦ ꯈꯥꯝꯃꯦꯅꯦ ꯌꯥꯅꯤ ꯀꯩꯁꯨ ꯇꯧꯔꯦ ꯑꯩꯅ ꯍꯥꯏꯔꯤꯃꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯝꯗꯅ ꯈꯥꯝꯃꯦ ꯂꯦꯎ ꯍꯌꯦꯡ ꯆꯠꯂꯨ ꯀꯣꯟꯅ ꯍꯥꯏꯅ ꯇꯧꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡꯗꯨ ꯂꯦꯛꯑꯦ ꯏꯃꯥꯟꯅꯕꯗꯨꯒ ꯏꯕꯥꯅꯤꯁꯦ ꯄꯦꯅꯥ ꯈꯣꯡꯕꯗꯤ ꯈꯨꯠꯇꯗꯤ ꯄꯪꯊꯣꯛ ꯊꯣꯛꯄ ꯆꯤꯟꯗꯗꯤ ꯌꯥꯎꯗ꯭ꯔꯤꯕ ꯆꯤꯟꯗ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟꯅ ꯑꯩꯈꯣꯏꯒꯤ ꯑꯀꯥꯏꯔꯣꯟꯒ ꯁꯛꯄ ꯍꯩꯄꯣꯠꯇ꯭ꯔꯦꯕ ꯏꯁꯝ ꯁꯝꯅ ꯑꯩ ꯃꯇꯝꯗꯨꯗ ꯍꯩꯔꯤꯁꯦ ꯑꯩꯅ ꯈꯪꯖꯕꯗ ꯁꯩꯍꯧ ꯑꯣꯏꯅ ꯑꯃꯈꯛ ꯂꯩ ꯁꯩꯍꯧ ꯑꯍꯥꯟꯕꯒꯤ ꯂꯥꯏ ꯁꯩꯊꯥꯕ ꯁꯩꯍꯧꯁꯦ ꯃꯁꯤꯃ ꯈꯛꯇꯪꯗꯤ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯦꯅ ꯈꯜꯂꯦ ꯃꯈꯥ ꯇꯥꯕꯗ ꯃꯥꯏꯀꯩ ꯇꯥꯏꯕ ꯈꯣꯠꯄ ꯀꯥꯏꯅ ꯂꯩ ꯃꯥꯏꯀꯩꯁꯦ ꯃꯇꯦꯛ ꯈꯔ ꯇꯥꯏꯕ ꯍꯩꯔꯦ ꯑꯗꯨꯒ ꯑꯇꯩ ꯃꯈꯥ ꯇꯥꯕ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤꯕ ꯌꯥꯀꯥꯏꯔꯣꯟ ꯀꯃꯥꯏꯅ ꯁꯛꯀꯦ ꯂꯥꯏ ꯀꯃꯥꯏꯅ ꯍꯧꯗꯣꯛꯀꯦꯁꯦ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤꯕ ꯃꯇꯝꯗꯨꯗ ꯑꯍꯤꯡꯗꯨ ꯂꯦꯛꯄꯗ ꯑꯩꯈꯣꯏ ꯃꯥꯃꯟꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕꯣ ꯅꯕꯥꯅꯤ ꯃꯅꯨꯡꯗ ꯑꯃ ꯀꯅꯥꯅꯣ ꯂꯥꯏ ꯍꯧꯗꯣꯛꯁꯨ ꯂꯥꯏ ꯌꯥꯀꯥꯏꯔꯣꯁꯨ ꯍꯥꯏꯒꯠꯂꯛꯑꯦ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏ ꯐꯥꯗ꯭ꯔꯤꯕꯅꯤꯀꯣ ꯂꯥꯏ ꯌꯥꯀꯥꯏꯔꯣꯁꯨ ꯍꯥꯏꯒꯠꯂꯛꯑꯦ ꯑꯗꯩ ꯑꯩꯗꯤ ꯄꯥꯡꯖꯗ꯭ꯔꯤꯕ ꯏꯃꯥꯟꯅꯕꯗꯨꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯁꯨ ꯀꯔꯤꯝ ꯈꯪꯗ꯭ꯔꯤꯕꯅꯦꯕ ꯅꯣꯡꯃꯇꯗ ꯇꯝꯃꯤꯟꯅꯩꯅꯦ ꯑꯗꯩ ꯑꯩꯅ ꯏꯃꯥꯟꯅꯕꯗꯣ ꯃꯥꯃꯟ ꯃꯥ ꯇꯧꯒꯦꯌꯦ ꯀꯥꯏꯁꯨ ꯍꯥꯏꯖꯜꯂꯦꯕ ꯑꯩ ꯉꯝꯃꯣꯏ ꯀꯥꯏꯅ ꯌꯥꯝ ꯅꯣꯛꯅꯤꯡꯖꯥꯠꯅꯦ ꯏꯕꯥꯅꯤ ꯉꯥꯛꯇꯪ ꯐꯃꯨꯡ ꯃꯊꯛꯇ ꯏꯟꯅꯕꯗꯣ ꯑꯗꯩ ꯃꯥꯃꯟꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯒꯤ ꯍꯥꯏꯔꯛꯏꯕ ꯇꯧꯗ ꯌꯥꯗꯕ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯀꯗꯧꯔꯦꯕꯀꯣ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯅꯗꯤ ꯌꯥꯀꯥꯏꯔꯣꯟꯁꯦ ꯁꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯔꯤꯕ ꯑꯍꯟꯗꯨꯒꯤ ꯌꯥꯊꯪꯁꯦ ꯃꯗꯩꯗꯤ ꯃꯁꯤ ꯌꯥꯔꯔꯣꯏ ꯈꯪꯗꯅ ꯑꯩꯅ ꯃꯥꯃꯟ ꯑꯩꯁꯨ ꯀꯌꯥ ꯀꯟꯅ ꯃꯄꯨꯡ ꯐꯥꯅ ꯐꯥꯗꯦ ꯃꯥꯁꯨ ꯌꯥꯝ ꯀꯟꯅ ꯐꯥꯗ꯭ꯔꯤ ꯑꯗꯨ ꯏꯕꯥꯅꯤ ꯑꯐꯥꯕ ꯈꯔꯁꯦ ꯁꯨꯝ ꯇꯧꯔꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯁꯛꯎꯕ ꯌꯥꯕ꯭ꯔꯥ ꯌꯥꯀꯥꯏꯔꯣꯟꯁꯦ ꯂꯥꯏ ꯍꯧꯗꯣꯛꯎ ꯌꯥꯕ꯭ꯔꯥ ꯁꯤꯅꯦꯕ ꯃꯥꯃꯟꯁꯦ ꯅꯣꯛꯂꯛꯑꯦꯕꯀꯣ ꯉꯁꯤꯐꯥꯎꯕꯗ ꯂꯥꯏ ꯍꯔꯥꯎꯕꯗ ꯂꯥꯏꯕꯨꯡꯗ ꯌꯥꯀꯥꯏꯔꯣꯟ ꯁꯛ ꯄꯦꯅꯥꯅ ꯂꯥꯏ ꯍꯧꯗꯣꯛꯏꯁꯦ ꯃꯤ 2 ꯆꯪꯅ ꯍꯧꯗꯣꯛꯄꯁꯦ ꯃꯃꯥꯡꯗꯁꯨ ꯔꯦꯀꯣꯔꯠ ꯂꯩꯈꯤꯗ꯭ꯔꯤ ꯃꯇꯨꯡꯗꯁꯨ ꯂꯥꯛꯀꯅꯤ ꯊꯥꯖꯗꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗꯅꯤ ꯏꯕꯥꯅꯤ ꯈꯛꯇꯅꯦꯕ ꯍꯧꯗꯣꯛꯈ꯭ꯔꯤꯁꯦ ꯃꯥꯃꯟꯅ ꯇꯧꯔꯨꯔꯣꯅꯦ ꯅꯣꯛꯂꯛꯑꯦꯕꯀꯣ
ꯑꯁ ꯐꯩ ꯏꯕꯥꯅꯤ ꯑꯉꯝꯕ ꯈꯔ ꯇꯧꯔꯁꯦ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯈꯔꯗꯣ ꯑꯗꯨ ꯁꯛꯎꯔꯁꯦꯅ ꯇꯧꯔꯒ ꯏꯕꯥꯅꯤꯁꯦ ꯅꯣꯡꯉꯥꯟꯕꯗꯣ ꯉꯥꯜꯂꯦ ꯑꯗꯩꯗꯤ ꯑꯗꯨ ꯏꯁꯤꯡ ꯂꯩꯕꯅꯤ ꯃꯥꯏꯊꯖꯔꯣ ꯑꯗꯨ ꯀꯃꯤꯇꯤꯒꯤ ꯀꯥꯡꯕꯨ ꯂꯩꯕꯅꯤ ꯃꯣꯏ ꯌꯥꯔꯦꯛꯇꯅ ꯑꯗꯨꯁꯨ ꯃꯣꯏ ꯃꯥꯏꯛꯇꯣ ꯄꯤꯔꯛꯑꯣ ꯑꯗꯨ ꯇꯧꯔꯒ ꯑꯗ ꯑꯉꯥꯡꯁꯤꯡ ꯀꯃꯤꯇꯤꯁꯤꯡꯁꯨ ꯑꯉꯥꯡ ꯈꯪꯅꯕ ꯈꯔ ꯌꯥꯎꯔꯝꯗꯅ ꯑꯁ ꯇꯥꯖꯦ ꯅꯪ ꯉꯁꯥꯏ ꯇꯧꯔꯣ ꯌꯥꯀꯥꯏꯔꯣꯟ ꯂꯥꯏ ꯍꯧꯗꯣꯛꯀꯗꯧ ꯌꯥꯀꯥꯏꯔꯣꯟ ꯁꯛꯇꯣꯏꯔꯣ ꯃꯥꯅꯦ ꯅꯣꯏ ꯑꯅꯤ ꯁꯨꯕ꯭ꯔꯣ ꯁꯨꯏ ꯑꯁ ꯃꯑꯣꯡ ꯑꯃꯅꯤ ꯁꯤꯗꯤ ꯃꯣꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯄꯨꯁꯤꯜꯂꯒ ꯂꯥꯏꯕꯨꯒꯤ ꯂꯩꯕꯥꯛꯁꯤꯗ ꯊꯝꯃꯝꯃꯦ ꯀꯦꯟꯗꯜ ꯑꯃ ꯊꯥꯜꯂꯒ ꯃꯗꯩꯗꯤ ꯏꯕꯥꯅꯤꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗꯗꯤ ꯏꯕꯥꯅꯤ ꯀꯃꯤꯇꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯨꯒ ꯂꯥꯏꯌꯦꯡꯄꯨꯡꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯕꯗꯨꯒ ꯈꯤꯇꯪ ꯈꯣꯡꯀꯥꯞ ꯈꯔ ꯂꯥꯞꯅꯩ ꯑꯗ ꯂꯝꯕꯤꯗ ꯂꯥꯛ ꯏꯕꯥꯅꯤ ꯄꯦꯅꯥꯁꯦ ꯄꯥꯏ ꯅꯪ ꯑꯗꯨ ꯁꯧꯀꯣ ꯑꯩꯅ ꯑꯗꯨ ꯁꯛꯀꯦ ꯅꯪ ꯑꯗꯨ ꯁꯧ ꯏꯕꯥꯅꯤ ꯌꯦꯟꯊꯣꯛꯅꯔꯤꯅꯦꯕ ꯂꯥꯛꯃꯤꯟꯅꯩꯅꯦꯕ ꯑꯗꯨꯒ ꯂꯥꯏꯁꯦ ꯌꯥꯀꯥꯏꯔꯣꯟꯁꯦ ꯁꯛꯑꯦ ꯑꯗ ꯑꯍꯥꯟꯕꯩ ꯁꯩꯍꯧꯁꯦ ꯑꯩ ꯍꯧꯔꯒꯦ ꯑꯩꯅ ꯍꯧꯔꯦ ꯁꯩꯍꯧꯁꯦ ꯍꯩ ꯍꯌꯥ ꯍꯦ ꯍꯦ ꯍꯧ 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 ꯀꯥꯏꯅ ꯇꯧꯗꯅ ꯍꯧꯔꯦꯕ ꯍꯧꯔꯒ ꯑꯁ ꯀꯔꯤꯝ ꯀꯥꯏꯗꯅ ꯑꯩꯒꯤ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤꯝ ꯁꯣꯏꯗ ꯉꯥꯝꯗꯅ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯍꯧꯔꯦ ꯑꯗꯩ ꯃꯥꯏꯀꯩ ꯇꯥꯏꯔꯛꯄ ꯍꯥꯏꯅ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯃꯥꯏꯀꯩ ꯇꯥꯏꯔꯛꯄ ꯃꯇꯝꯗ ꯊꯥꯡꯖꯤꯡ ꯃꯥꯔꯖꯤꯡ ꯋꯥꯡꯕ꯭ꯔꯦꯟ ꯀꯧꯕꯨꯁꯦ ꯇꯥꯏꯕ ꯃꯇꯝꯗ ꯊꯥꯡꯖꯤꯡ ꯅꯪ ꯇꯥꯔꯣ ꯃꯥꯔꯖꯤꯡ ꯑꯩ ꯇꯥꯏꯔꯛꯑꯒꯦ ꯌꯦꯟꯅꯔꯛꯏꯅꯤꯀꯣ ꯑꯗꯨ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯑꯩꯒꯤ ꯌꯥꯀꯥꯏꯔꯣꯟꯗꯣ ꯃꯥꯗꯤ ꯇꯥꯔ ꯕꯪꯖꯨ ꯂꯩꯔꯝꯃꯅꯤꯅꯦ ꯑꯗꯩꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯄꯥ ꯌꯧꯔꯦꯅ ꯈꯨꯅꯤꯡ ꯊꯤꯜꯂꯦꯕꯀꯣ ꯑꯁ ꯃꯥꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯁ꯭ꯇꯦꯟꯗꯣ ꯑꯃꯊꯛꯇꯗꯤ ꯍꯧꯖꯜꯂꯝꯗꯣꯏꯅꯤꯀꯣ ꯆꯤꯡꯉꯒ ꯑꯩꯅ ꯃꯥ ꯑꯃꯨꯛ ꯁꯛꯑꯦ ꯀꯦꯒꯤꯗꯅ ꯀꯁꯥꯔꯦꯜ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯁꯛꯑꯦ ꯑꯗꯩ ꯃꯥ ꯍꯦꯛ ꯂꯣꯏꯕ ꯑꯩꯅ ꯃꯥꯔꯖꯤꯡꯒꯤ ꯑꯃꯨꯛ ꯁꯛꯑꯦ ꯑꯗꯨꯃꯥꯏꯅ ꯁꯛꯑꯒ ꯏꯕꯥꯅꯤꯁꯦ ꯀꯗꯥꯏꯐꯥꯎ ꯁꯛꯑꯝꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯉꯁꯤꯐꯥꯎ ꯑꯩ ꯅꯤꯡꯁꯤꯡꯊꯣꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯇꯥꯏꯕ ꯃꯇꯦꯛ ꯈꯔꯗꯨꯗꯤ ꯇꯥꯏꯔꯝꯃꯤ ꯈꯪꯉꯦ ꯂꯥꯏꯁꯦ ꯍꯧꯗꯣꯛꯄꯒꯤ ꯋꯥꯔꯣꯟꯗꯨꯗꯤ ꯑꯩꯈꯣꯏ ꯁꯨꯡꯌꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯁꯛꯄ ꯉꯝꯕ ꯈꯔꯗꯨ ꯁꯛꯑꯝꯃꯒꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯅꯤꯡꯁꯥ ꯍꯟꯖꯟꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯛꯏꯕ ꯀꯌꯥꯗꯣ ꯂꯥꯏꯗ ꯑꯩꯈꯣꯏ ꯇꯦꯊꯕꯒꯤ ꯍꯟꯖꯟꯕ ꯑꯃ ꯂꯩꯔꯤꯕꯀꯣ ꯑꯗꯨ ꯀꯣꯛ ꯍꯟꯖꯜꯂ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯦꯕꯀꯣ ꯃꯥꯃꯟꯒ ꯂꯥꯏ ꯍꯔꯥꯎꯕꯗ ꯄꯨꯃꯤꯟꯅꯔꯤꯕ ꯃꯥꯏꯕꯁꯦ ꯁꯤꯁꯨ ꯑꯩꯒꯤ ꯃꯥꯝꯃ ꯊꯣꯛꯑꯦꯕꯀꯣ ꯏꯆꯟꯅꯨꯄꯤꯁꯤꯡ ꯑꯃ ꯃꯣꯏꯗ ꯑꯣꯡꯗꯅ ꯑꯗꯨꯅ ꯃꯥꯁꯦ ꯌꯥꯝ ꯈꯔ ꯁꯥꯊꯤꯌꯦꯕꯀꯣ ꯃꯌꯥꯝꯁꯤꯡꯁꯤꯗꯩꯅ ꯕꯤꯙꯨ ꯁꯥꯊꯤꯔꯛꯑꯦ ꯃꯥꯅ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯥꯅꯤ ꯑꯁ ꯉꯁꯥꯏꯒꯤ ꯏꯕꯥꯅꯤ ꯏꯁꯩ ꯑꯁ ꯉꯁꯥꯏ ꯁꯛꯈꯤꯕ ꯑꯗꯨ ꯇꯧꯔꯒ ꯏꯕꯥꯅꯤ ꯂꯥꯛꯏꯅꯤꯀꯣ ꯁꯤꯐꯧ ꯁꯛꯑꯝꯃꯤ ꯈꯣꯠꯂꯝꯃꯤ 이바니 ꯀꯩ ꯑꯁ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯔ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯃꯥꯝꯕꯗꯨ ꯀꯔꯤ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯕꯥꯅꯤ ꯂꯥꯏ ꯍꯧꯗꯣꯛꯎꯁꯨ ꯆꯠꯈ꯭ꯔꯒ ꯂꯩꯃꯥꯡꯗꯨꯗ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯊꯤꯕ ꯇꯧꯔꯨꯔ ꯂꯥꯛꯏꯗꯤ ꯑꯁ ꯏꯕꯥꯅꯤ ꯏꯀꯥꯏꯕꯁꯤ ꯑꯁ ꯍꯧꯖꯤꯛꯐꯥꯎ ꯏꯀꯥꯏꯕꯣꯏꯅꯤꯡꯉꯤ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯊꯤꯕ ꯇꯧꯔ ꯂꯥꯛꯑ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯊꯤꯕ ꯍꯥꯏꯅ ꯑꯃ ꯂꯩꯗꯅꯀꯣ ꯁꯠꯁꯪꯒꯥꯏꯅ ꯑꯗꯨꯏ ꯇꯥꯏꯞꯇ ꯈꯣꯟꯖꯦꯜ ꯑꯅꯤꯗꯨꯅ ꯇꯧꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯂꯃꯤꯅꯀꯣ ꯃꯗꯩꯗꯤ ꯏꯕꯥꯅꯤꯁꯤ ꯑꯁ ꯍꯧꯖꯤꯛ ꯃꯥꯝꯃ ꯕꯤꯙꯨꯁꯤꯅ ꯉꯥꯡꯉꯦ ꯃꯥꯅ ꯉꯥꯡꯕꯁꯦ ꯀꯩꯅꯣ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯑꯗꯨ ꯇꯧꯗꯕ ꯃꯄꯥ ꯍꯥꯠꯄ ꯍꯥꯏꯅ ꯇꯧꯈꯠꯂꯛꯑꯦꯅꯦ ꯃꯗꯩ ꯏꯕꯥꯅꯤ ꯏꯀꯥꯏꯅ ꯑꯁ ꯃꯥꯏꯁꯦ ꯅꯣꯟꯗꯅ ꯐꯃꯨꯡꯁꯤꯗ ꯏꯀꯥꯏ ꯂꯩꯔꯦꯅꯦ ꯃꯗꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯅꯣꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯀꯃꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯣ ꯑꯃꯨꯛ ꯂꯥꯛꯁꯜꯂꯦꯅꯦ ꯑꯁ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯗꯣꯏꯅꯣ ꯈꯜꯂꯦꯕꯀꯣ ꯀꯃꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨ ꯀꯔꯤ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯃꯁꯦ ꯑꯣꯖꯥ ꯉꯁꯤꯒꯤ ꯌꯥꯀꯥꯏꯔꯣꯟꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯁ ꯏꯕꯥꯅꯤ ꯐꯃꯨꯡꯁꯦ ꯉꯥꯛꯁꯪ ꯉꯥꯡꯉꯤꯅꯤ ꯃꯥꯏꯁꯦ ꯑꯁ ꯀꯔꯤ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯅꯥꯒꯁꯦ ꯉꯥꯛꯁꯪ ꯉꯥꯡꯒꯗ꯭ꯔꯀꯣ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯉꯁꯤ ꯌꯥꯀꯥꯏꯔꯣꯟꯗꯨꯕꯨ ꯃꯤꯁꯨ ꯑꯅꯤ ꯁꯨꯕ ꯃꯥꯜꯂꯤ ꯈꯣꯟꯖꯦꯜ ꯃꯥꯟꯅꯗꯦ ꯃꯣꯏ ꯑꯅꯤꯅ ꯁꯛꯄ ꯃꯥꯜꯂꯤ ꯑꯗ ꯑꯩꯁꯦ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯅ ꯇꯥꯕꯗ ꯀꯩꯅꯣ ꯉꯁꯤ ꯌꯥꯀꯥꯏꯔꯣꯟꯁꯤꯕꯣ ꯃꯤ ꯑꯅꯤ ꯁꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯃꯁꯤ ꯀꯩꯅꯣꯅꯦ ꯃꯊꯦꯜ ꯑꯃꯅꯦ ꯃꯁꯤꯗꯤꯅ ꯃꯥꯁꯦ ꯍꯦꯛꯇ ꯃꯥ ꯀꯩꯅꯣꯗ ꯆꯪꯉꯒ ꯕꯥꯠꯔꯨꯝꯗ ꯆꯪꯉ ꯏꯔꯨ ꯃꯩꯊꯣꯛꯆꯔꯒ ꯁꯥ ꯂꯥꯎꯇ ꯄꯩꯁꯥ ꯊꯥꯔꯨꯒꯦꯅ ꯊꯣꯔꯛꯆꯥꯠꯅꯦ ꯃꯁꯤ ꯃꯇꯥ ꯑꯃꯅꯤ ꯃꯁꯤ ꯄꯩꯁꯥ ꯊꯥꯔꯨꯒꯦ ꯇꯧꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯍꯟꯖꯜꯂꯛꯄ ꯑꯗꯨꯝ ꯑꯗꯩ ꯑꯁ ꯑꯣꯖꯥ ꯉꯁꯤꯗꯤ ꯃꯊꯦꯜ ꯑꯃꯅꯦ ꯊꯣꯔꯒ ꯃꯕꯥꯅꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯂꯥꯏꯕꯨꯡꯗꯨꯗ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯃꯥꯝꯅ ꯉꯥꯡꯉꯤ ꯑꯗꯩ ꯏꯀꯥꯏꯒꯦꯁꯨ ꯑꯗꯩꯗꯤ ꯑꯩꯁꯤ ꯏꯀꯥꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯀꯥꯏꯔꯣꯟꯁꯤꯗꯗꯤ ꯑꯃꯨꯛꯇ ꯃꯄꯨꯡ ꯐꯥꯅ ꯐꯥꯒꯦ ꯑꯩꯅ ꯊꯧꯔꯝ ꯇꯧꯔꯨꯗ꯭ꯔꯒꯁꯨ ꯄꯦꯅꯥꯒ ꯃꯔꯤ ꯂꯩꯅꯕꯅ ꯁꯤꯃꯗꯤ ꯐꯥꯒꯦꯅ ꯑꯩꯁꯨ ꯈꯣꯠꯅꯗꯅ ꯇꯧꯕꯗ ꯌꯥꯀꯥꯏꯔꯣꯟꯁꯦ ꯑꯩ ꯐꯥꯔꯦꯅ ꯂꯧꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 2-3 ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯄꯣꯛꯄ ꯊꯥꯡꯃꯩꯕꯟ ꯈꯨꯌꯥꯊꯣꯡꯗꯒꯤ ꯆꯪꯉꯀꯥꯟꯗ ꯂꯩꯔꯤꯕ ꯂꯥꯏꯗꯣ ꯑꯗꯨꯏꯗ ꯄꯥꯟꯊꯣꯏꯕꯤ ꯍꯦꯛ ꯂꯥꯠꯂꯦ ꯄꯥꯟꯊꯣꯏꯕꯤ ꯂꯥꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯒꯤ ꯂꯩꯕꯨꯡꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯕꯤ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏ ꯃꯉꯥꯡ ꯁꯅꯥꯍꯣꯏ ꯀꯥꯡꯕꯨꯁꯦ ꯁꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯦꯝꯕꯔ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯃꯇꯝꯗꯨꯗ ꯑꯗ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯄꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯁꯤ ꯄꯔꯤꯡꯗ ꯎꯀꯥꯏ ꯀꯥꯞꯄ ꯈꯣꯠꯄ ꯀꯥꯏꯅ ꯑꯩꯈꯣꯏꯅ MTUꯒꯤ ꯍꯣꯜꯗꯒ ꯁꯥꯟꯅꯈꯤꯕ ꯃꯇꯦꯛ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯏꯗꯨ ꯑꯃꯨꯛꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗ ꯎꯠꯁꯤ ꯂꯩꯕꯨꯡꯗꯨꯗ ꯍꯔꯥꯎꯕꯝꯗꯨꯗ ꯎꯠꯁꯤꯅ ꯑꯩꯈꯣꯏ ꯃꯤ 10-3 ꯀꯩꯅꯣꯝ ꯑꯣꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯅꯨꯄꯥ ꯌꯥꯎꯔꯒ ꯄꯔꯦꯡ ꯐꯝꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ
ꯑꯗꯩꯗꯤ ꯑꯗꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯂꯣꯏꯔꯒ ꯃꯇꯝ ꯏꯁꯩꯅꯆꯤꯡꯕ ꯇꯧꯍꯧꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯂꯣꯏꯕꯒ ꯑꯩꯈꯣꯏꯁꯨ ꯊꯣꯛꯑꯦ ꯑꯗꯩ ꯑꯩ ꯃꯥꯃꯟ ꯆꯠꯈ꯭ꯔꯒꯦ ꯃꯇꯝꯗꯨꯗ ꯑꯩ ꯄꯨꯡ ꯉꯁꯥꯏ 9-10 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯑꯩ ꯍꯜꯂꯒꯦꯅ ꯇꯧꯕ ꯃꯥꯃꯟꯁꯤꯅ ꯑꯃꯨꯛ ꯌꯥꯗ꯭ꯔꯤꯅꯤ ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯇꯧꯔ ꯃꯥꯒꯤꯗꯤ ꯂꯩꯀꯥꯏꯅꯤ ꯅꯛꯅꯔꯦ ꯃꯥꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩꯕꯟ ꯂꯧꯅꯨꯡ ꯄꯨꯔꯦꯟ ꯑꯗꯩ ꯈꯨꯌꯥꯊꯣꯡꯒ ꯍꯦꯛ ꯇꯥꯏꯅꯔꯤꯗꯨꯅꯤ ꯑꯗꯩꯗ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯖꯒꯥꯅꯤ ꯃꯗꯨꯗ ꯃꯥꯃꯟꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯊꯦꯡꯉ ꯍꯟꯈ꯭ꯔꯅꯣꯅ ꯌꯥꯗꯗꯅ ꯂꯦꯛꯑꯦ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯃꯥꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧꯔꯝ ꯍꯥꯏꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯈꯣꯠꯂꯧꯕ ꯆꯠꯄꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯃꯥ ꯍꯦꯛ ꯃꯀꯣꯛꯇꯒꯤ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨ ꯂꯩꯇꯕ ꯑꯗꯩ ꯃꯥꯗꯤ ꯊꯤꯡꯉꯦꯟ ꯃꯔꯨꯁꯤꯗ ꯄꯥꯟꯊꯣꯏꯕꯤ ꯂꯥꯠꯂꯦꯕ ꯄꯥꯟꯊꯣꯏꯕꯤ ꯂꯥꯠꯄꯁꯤ ꯃꯥꯅ ꯇꯝꯈꯠꯂꯛꯄ ꯑꯃ ꯑꯣꯏꯅ ꯃꯥꯃꯟꯅ ꯈꯔ ꯆꯥꯎꯌꯦꯡ ꯌꯦꯡꯁꯤꯟꯕꯤꯔꯒ ꯃꯥꯅ ꯂꯥꯏꯗꯨ ꯁꯨꯝ ꯄꯨꯍꯟꯕ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯅꯨꯃꯤꯠꯇꯨ ꯊꯧꯔꯝ ꯌꯥꯎꯔꯨꯕꯒꯤ ꯂꯦꯛꯃꯤꯟꯅꯔꯕꯅꯤna ꯅꯣꯡꯉꯥꯜꯂꯛꯄꯩꯗꯨꯗ ꯃꯥꯃꯟꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯅꯪ ꯀꯩꯅꯣ ꯇꯧꯔꯣ ꯅꯕꯥꯅꯤ ꯃꯅꯨꯡꯗ ꯑꯃꯅ ꯊꯤꯡꯉꯦꯟ ꯃꯔꯨꯗ ꯍꯔꯥꯎꯔꯨꯔꯣ ꯏꯁꯩ ꯁꯛꯎꯔꯣ ꯌꯥꯀꯥꯏ ꯂꯥꯏ ꯍꯧꯗꯣꯛꯎꯔꯣ ꯑꯃꯅ ꯀꯩꯅꯣꯁꯤꯗ ꯃꯣꯏꯔꯥꯡ ꯄꯣꯛꯄꯩꯁꯤꯗ ꯍꯧꯗꯣꯛꯑꯣ ꯍꯥꯏꯔꯦꯅꯦ ꯑꯩꯉꯣꯟꯗ ꯇꯥꯗꯧꯔꯦ ꯑꯗꯨꯝ ꯈꯜꯂꯤꯀꯣ ꯑꯃꯗꯨꯗꯤ ꯊꯤꯡꯉꯦꯟ ꯃꯔꯨꯗ ꯑꯗꯨꯝ ꯄꯨꯖꯕꯤ ꯃꯥ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯅꯤ ꯁꯣꯝꯗ ꯂꯦꯝꯍꯧꯔꯤꯗꯨ ꯑꯩꯒꯤ ꯑꯗꯨꯝ ꯇꯥꯔꯅꯤ ꯑꯗꯨꯝ ꯈꯜꯂꯦꯕ ꯑꯗꯥꯏ ꯃꯇꯝꯗꯨꯗ ꯑꯩ ꯌꯥꯀꯥꯏꯔꯣꯟꯁꯦ ꯏꯁꯥꯗ ꯊꯥꯖꯕ ꯂꯩꯔꯦꯕꯀꯣ ꯑꯗꯩꯅ ꯍꯣꯏ ꯁꯛꯑ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯃꯃꯥꯡꯗ ꯄꯤꯁꯨꯝꯗ ꯏꯀꯥꯏ ꯅꯪꯈ꯭ꯔꯦ ꯁꯣꯝꯗꯗꯤ ꯑꯩ ꯐꯖꯅ ꯁꯛꯄ ꯉꯝꯃꯅꯤꯅ ꯈꯜꯂꯦꯕꯀꯣ ꯃꯗꯩꯗꯤ ꯑꯩꯁꯤ ꯂꯥꯏꯕꯨꯡꯁꯤꯗ ꯃꯥꯃꯟꯅ ꯊꯤꯜꯂꯛꯏ ꯂꯥꯏꯕꯨꯡ ꯇꯧꯕꯁꯦ ꯃꯣꯏꯔꯥꯡ ꯄꯣꯛꯄ ꯂꯥꯏꯕꯨꯡ ꯇꯧꯕꯁꯦ ꯊꯤꯜꯂꯛꯏ ꯑꯁꯤꯗ ꯂꯐꯨꯠ ꯂꯩꯕ ꯂꯐꯨꯠ ꯍꯥꯏꯁꯤ ꯄꯦꯅꯥꯟ ꯐꯤꯗꯥꯗꯨꯅꯤ ꯆꯔꯨꯒꯤ ꯐꯤꯗꯥꯗꯨꯅꯤ ꯂꯐꯨꯠ ꯀꯧꯕꯅꯦ ꯑꯗꯨꯒꯗ ꯄꯨꯊꯕꯤꯔꯝꯃꯦ ꯀꯦꯟꯗꯜ ꯑꯃ ꯊꯥꯟꯕꯤꯔꯝꯃꯦ ꯃꯥꯏꯛꯇꯣ ꯄꯨꯊꯣꯛꯑꯝꯃꯦ ꯑꯗꯨꯒ ꯇꯧꯔꯣ ꯍꯥꯏꯅ ꯊꯝꯃꯒ ꯑꯩꯁꯦ ꯏꯁꯩꯁꯦ ꯁꯛꯄ ꯍꯧꯔꯦ ꯌꯥꯀꯥꯏꯔꯣꯟꯁꯦ ꯑꯗꯩ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯂꯣꯏꯅ ꯊꯥꯖꯕꯅ ꯉꯁꯥꯏꯒꯤ ꯑꯍꯟꯁꯤꯅ ꯇꯥꯛꯄꯤꯔꯤꯕꯁꯦ ꯑꯝꯇ ꯀꯥꯏꯗꯅ ꯑꯩꯁꯦ ꯁꯨꯝ ꯁꯛꯂꯛꯏ ꯁꯛꯄꯁꯤꯗ ꯃꯤꯅꯤꯠ ꯑꯃꯒꯨꯝꯕ ꯁꯛꯑꯀꯥꯟꯁꯤꯗ ꯑꯩ ꯇꯨꯡꯁꯤꯗ ꯁꯧꯍꯨꯝꯕ ꯑꯃ ꯐꯪꯈꯤꯑꯕꯀꯣ ꯉꯁꯥꯏ ꯂꯥꯏꯃꯥꯡꯁꯤꯗꯅꯦ ꯃꯝꯃꯤꯌꯦ ꯄꯨꯡ 3:30 ꯇꯥꯏꯅꯕ ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯌꯥꯀꯥꯏꯔꯣꯟ ꯁꯛꯄ ꯍꯧꯔꯤꯁꯦ ꯑꯗ ꯃꯝꯃꯤꯌꯦꯕ ꯃꯤ ꯑꯁ꯭ꯋꯥꯏ ꯆꯠꯄ ꯀꯅꯥꯅꯣ ꯈꯪꯗꯦꯕ ꯑꯗꯨꯋꯥꯏ ꯀꯥꯟꯁꯤꯗ ꯁꯧꯍꯨꯝꯕ ꯑꯃ ꯐꯪꯉꯤꯕ ꯑꯩ ꯀꯩꯅꯣ ꯁꯧꯍꯨꯝꯕ ꯑꯃ ꯐꯪꯈꯤꯗ ꯑꯩꯅ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯉꯛꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯌꯦꯡꯉꯦꯕ ꯇꯨꯡꯁꯤꯗ ꯀꯩꯅꯣ ꯁꯧꯍꯨꯝꯕ ꯑꯃ ꯐꯪꯉꯤ ꯑꯗꯨ ꯃꯨꯁꯨꯛ ꯃꯨꯅ ꯐꯝ ꯂꯩꯔꯝꯃꯦꯅꯦ ꯃꯗꯒꯤ ꯑꯁ ꯌꯥꯝ ꯊꯨꯅ ꯂꯥꯛꯈ꯭ꯔꯗꯦꯅ ꯈꯜꯂꯦꯕꯀꯣ ꯀꯩꯅꯣ ꯂꯥꯏ ꯁꯨꯃꯥꯏꯅ ꯂꯥꯛꯅꯕ꯭ꯔꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯀꯩꯝꯇ ꯑꯗꯨꯗ ꯑꯀꯤꯕ ꯊꯨꯀꯠꯄ ꯀꯩꯝ ꯂꯩꯇꯦ ꯑꯗꯒꯤ ꯑꯩꯅ ꯐꯝꯖꯅ ꯇꯧꯔꯒ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯛꯑꯒ ꯑꯩ ꯉꯥꯏꯍꯥꯛ ꯁꯦꯀꯦꯟ ꯈꯔ ꯃꯇꯨꯡ ꯁꯛꯑꯀꯥꯟꯗ ꯑꯩ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯑꯃꯨꯛ ꯑꯃꯨꯕꯗꯣ ꯑꯗꯒꯤ ꯃꯁꯤ ꯀꯔꯤꯅꯣꯅꯦ ꯑꯗꯨꯗ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯄꯤꯁꯜꯂꯨꯗ꯭ꯔꯦ ꯑꯩ ꯋꯥꯈꯜꯁꯦ ꯃꯔꯝꯗꯤ ꯑꯩ ꯌꯥꯀꯥꯏꯔꯣꯟꯁꯨ ꯀꯥꯏꯗꯅ ꯁꯛꯀꯦꯅ ꯈꯟꯈ꯭ꯔꯦꯕ ꯅꯨꯃꯤꯠꯇꯣ ꯌꯥꯀꯥꯏꯔꯣꯟ ꯁꯛꯑꯦ ꯌꯥꯀꯥꯏꯔꯣꯟꯁꯤꯅ ꯇꯪꯈꯥꯏ ꯆꯟꯖꯜ ꯃꯥꯃꯟꯅ ꯄꯤꯔꯛꯄꯗꯨꯒꯤ ꯍꯦꯛ ꯃꯀꯣꯛꯇꯩꯅ ꯂꯣꯏꯕꯧꯁꯦ ꯑꯃꯠꯇ ꯆꯤꯊꯗꯅ ꯁꯛꯄꯅꯦꯕ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯗꯤ ꯃꯥꯅ ꯄꯤꯔꯛꯄꯗꯨꯒ ꯑꯝꯇ ꯀꯥꯏꯗꯅ ꯃꯥꯅ ꯇꯝꯕꯤꯔꯤꯕ ꯁꯩꯁꯛꯇꯣ ꯀꯔꯤꯝ ꯀꯥꯏꯗꯅ ꯑꯩꯁꯦ ꯁꯛꯊꯔꯛꯄꯅꯦ ꯌꯥꯀꯥꯏꯔꯣꯟꯁꯦ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯃꯥꯃꯟꯁꯦ ꯃꯇꯝꯗꯨꯗ ꯍꯦꯔꯣ ꯃꯦꯖꯦꯁꯇꯤꯛ ꯑꯅ ꯂꯨꯅꯥ ꯃꯥꯟꯕ ꯒꯥꯔꯤ ꯑꯃ ꯂꯩꯗꯣ ꯑꯗꯨ ꯇꯣꯡꯉꯝꯃꯦ ꯑꯗ ꯃꯥ ꯇꯣꯡꯉꯒ ꯗꯨꯔ ꯊꯧꯗꯣꯛꯈꯤ ꯑꯩꯒꯤ ꯏꯇꯨꯡꯗ ꯂꯝꯕꯤꯗ ꯊꯧꯈ꯭ꯔꯒꯁꯨ ꯒꯥꯔꯤꯗꯨꯒꯤ ꯃꯈꯣꯟꯗꯨꯅ ꯑꯩꯈꯣꯏ ꯃꯥꯃꯟꯅꯦꯗꯤ ꯈꯪꯉꯦꯕꯀோ ꯑꯩꯈꯣꯏ ꯃꯥꯃꯟꯁꯦ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯃꯥꯅ ꯉꯟꯇꯥꯅ ꯃꯝꯃꯤꯉꯩꯁꯦ ꯊꯣꯛꯈ꯭ꯔꯤꯁꯤꯕꯨ ꯑꯩꯅ ꯈꯜꯂꯦꯕꯀꯣ ꯃꯗꯩꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯁꯛꯏ ꯑꯗꯩ ꯄꯨꯡꯈꯥꯏꯃꯨꯛ ꯃꯥꯁꯤ ꯀꯗꯥꯏꯗꯅꯣ ꯆꯠꯂꯨꯔꯦ ꯃꯥꯏ ꯒꯥꯔꯤꯁꯦ ꯑꯃꯨꯛ ꯊꯧꯖꯤꯟꯈ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯏ ꯃꯥꯅ ꯍꯟꯖꯤꯟꯈ꯭ꯔ ꯃꯇꯨꯡꯐꯥꯎ ꯑꯩ ꯌꯥꯀꯥꯏꯔꯣꯟꯁꯦ ꯁꯛꯏ ꯑꯗ ꯌꯥꯀꯥꯏꯔꯣꯟ ꯃꯥꯃꯟꯅ ꯄꯤꯔꯤꯕ ꯄꯔꯤꯡꯁꯦ ꯁꯛꯄ ꯃꯇꯝꯗ ꯄꯨꯡ 1.5 2 ꯁꯛꯑꯦꯕ ꯂꯣꯏ ꯀꯥꯏꯗꯅ ꯁꯛꯂꯛ ꯃꯇꯝꯗ ꯑꯗꯨ ꯀꯔꯤꯝ ꯀꯥꯏꯗꯅ ꯑꯩ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯁꯛꯑꯦꯕ ꯑꯗ ꯁꯛꯑꯒ ꯉꯥꯏꯍꯥꯛ ꯁꯛꯑꯒ ꯃꯥꯅ ꯍꯟꯖꯤꯟꯈ꯭ꯔ ꯃꯇꯨꯡ ꯃꯤꯅꯤꯠ 15 20 ꯑꯗꯨꯃꯥꯏꯅ ꯁꯛꯑꯦꯅ ꯈꯜꯂꯦ ꯑꯗꯩ ꯁꯛꯑꯀꯥꯟꯗ ꯑꯩꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯩꯅ ꯍꯟꯖꯤꯜꯂꯒ ꯆꯅꯤꯡꯒ ꯍꯟꯖꯤꯜꯂꯒ ꯑꯩꯁꯦ ꯆꯪꯉꯛꯑꯦ ꯂꯣꯏꯁꯤꯜꯂꯝꯃꯒ ꯂꯥꯏ ꯌꯥꯀꯥꯏꯔꯝꯃꯒ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯃꯟꯁꯤꯅ ꯑꯩ ꯍꯦꯛ ꯎꯕ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕꯨ ꯑꯗꯨꯅꯤꯗꯅ ꯌꯥꯀꯥꯏꯔꯣꯟ ꯁꯛꯄ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯁꯛꯀꯗꯕꯅꯤꯅꯦꯅ ꯑꯁ ꯑꯩꯅ ꯍꯔꯥꯎꯕꯁꯦ ꯑꯩ ꯄꯨꯟꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯇꯧꯖꯕ ꯄꯦꯅꯥꯁꯤꯗ ꯃꯍꯩ ꯌꯥꯜꯂꯦꯅ ꯈꯟꯖꯈꯤꯕꯁꯦ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯅꯤ ꯑꯗꯨꯏ ꯃꯤꯀꯨꯞꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯈꯤ ꯃꯥꯃꯟꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯍꯟꯅ ꯌꯥꯔꯦ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯦꯅ ꯑꯩꯉꯣꯟꯗꯀꯣ ꯑꯩ ꯈꯟꯖꯈꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅꯤꯗꯅ ꯌꯥꯀꯥꯏꯔꯣꯟ ꯁꯛꯄꯗ ꯑꯗꯨꯃꯥꯏꯅ ꯁꯛꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯃꯟ ꯑꯩ ꯆꯠꯂꯒꯦ ꯍꯜꯂꯒꯦ ꯉꯥꯏꯈꯣ ꯆꯠꯈꯤꯅꯨ ꯑꯩ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯣꯏꯅꯣ ꯈꯜꯂꯦ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯑꯩ ꯌꯥꯀꯥꯏꯔꯣꯟꯗꯣ ꯐꯖꯅ ꯁꯛꯂꯛꯄꯗꯣ ꯃꯨꯟꯅ ꯐꯃꯨꯡꯗ ꯍꯤꯞꯅ ꯇꯥꯔꯒ
ngasa kaimta na pu amta kaidana salakpa man harau rijanina mai gi macha sing mai mak sing phokponina adi mai macha sebo idu su oiruramnina ada admaina mapung phana nahan mamang da pisum da sakki dagi tawru dagi tongan bada pura mapung phana sam harau man gidna ko madi manga sai gari thokdo gido a bazada nga yon bam jala nga leiru rijane ai ngon nga pijen do yi adai ma admain tawdana ngai ko sakinu sak sara halu nga leiru rimne ko ai khange no mamana aina tawrisi ma pianbi de nga pijening nga leiru ne dum khange ada imani imanabdu hale chai sing saraga ishale mabudi lai harauba yawbani lehore adara ai punsigi pena khongbagi tongan ba kaino se admaina ai career se sumai sum lakhibani adagi ina pena an saba horkanda seijing se pena sab se manipur leiramdi aina khangbadane pena sab se leiramdi maming am khak tai sida iroisem dagi ahalam khak ko phamdom tombai masi pena su khongi pena su sai akoi uhodre imanabgi ni mapane ada matam da moi leitre ade pena se isamjan pena se kadai da phangge leige habsu phangdaba ade kadai da yon bano su khangdaba ado hujingna pena se aina sari se 1999 dagi hujibau saragadi 25 years mapung pharagade ko sahi kun nga mapung phana pena se sare pena khonga ai sa se ko adwai tawna tawbadagi ai se ngasi babuda sum lakbasida mamande pena gi khulon mayam tame adagi pena gi saisak mayam man takpi tambire aina pena khongi haibasi sum khongba tammi asi khangakpadagi oja gosse lai wai khre ko handak da leigidre nungaite ada oja gosse na kari haige ba ai pena khongdi law ainakta reaction to program se lawan haigale ada aise oja manak se chale sunday class taw saka yanan boina mana saibe sai pena se khongbo ma saibe sai je na phulo phajam tawe ko tawe ma mami se tak yeng ma ai nangi oi khutdi yare he oja jine ko oi khutdi yare he ta advai tawbadagi aigi pena gi ai lanai oiba ngasai laibung di kairon sabutna tongan garga ai performance ama sabsana hairagadi aina pena si tarokanda program si ahan bain tawjeba hairagadi aise NSD delegation NSD se taw khonge ba adu theater amka ki music kaino ni sapani adu su pabung leibang musa sida hairapsani oja leibang musa se lai ai nakta oja leibang musa se aje anang sana pena du nang khara chalu so delhi da NSD gini and program ama lakpani adugi moi drama gi music khong so nana khong na phani nang na khut yawe ai khange ain daw na ko am thaje bam loina ai thabi bane ba aina punsi gi ahan boina ai thoram ama program tawjegi ba ga de delegi NSD kaino sida me bain taw rije adi makha ta te te me am taw re ko ada ahan ba har ga de adi tin admai taw tana ai se pena gi career se swain sum lai la kan sida aina mamandai tamakpa kaidorokpa pena mayam se ayumda mung nainare yenge amung nainare yenge mi tomda mamana talaiba khutlon mamana tawriba khutlon ga loina ba tan loi thugai re yenge baina loi thugai re yenge ba kaim sena de khulon sigi note sing si sena de adaki khulon gi tan kaim sena de ba ko saijingi tongan ton ba magi saitha tongan khara lei ba ko adui singdu aina sum loi yeng kanda thugari yang kanda amta chena de adagi aina mo aida pena sa pena la amta logjage kana lakpa kangbu se sijina aja pena sibu khara sum aja tanamina ba sum aja tambi be yagadra khongmo sibu hainingi na harakpa adagi pena khongbasi adudi yaine kaisu kaide nen tawna sum pena se amadai ani tawna sum tamgibane bako tamgibase tambase angang sing laktana dwain tame ade pena tami khangbadai kharaga sum ama sum jam khalak bai tare dai tandra satra mayam se sum tare ai biji rona ba ai gi la amba satra si sama khara hel manen khale ai gon dai thokhrasi abuji sum tawri ko class sunday class anoba satra khara aduna pimsa mayam sembirami pimsa singji moi makai panra khotra mai kai normal leina khre buji pudi moi pena ki tang lapna re ko ada huji su anoba da nu pimsa sing yauri admai to dana pena gi kaino se mayam gi oina haitara aina hijaru bus ai moida dum hai aina hairi ma hi se ai gi nate no hine anoi loi lojau anoi loi phangbo oi jo ai moida kan to ko blessing to admai to dana
ngasi bawda lakpa angangsing ade mamang da hogi basing aina pena se adagi aina pena tambi basina mu mayam tambi basigam kitang khena bra in khalle ko ai wakanda maramdi ai di kitang academy oina tambi ai theory practical ni ani yauna ada aina se white board ka thammi se white board se aina khongodo mayek sing si notation dei pena gi note sing ji sai adagi hindustani note su saraga swain khong tan masing swain le si khong do ne ga ta e ana nang khutpham tu sadre adu nang thapam to do adu tore ka ai mark to bi ga khongal le ko adwan ta na khongwan sida masaki guitar khongba violin khongba khara su mara e lai ba sing do moisu idea lai ba kangbu hana music idea lai kangbu di moida ai khoi da chalong har ko da pop pop lobu ngame adu na tab da kitang wa su yawe ada moina khalam na pena sem laina khalam ba ada si yaro kanda academy on tab jira ga di angka hi tab mi da angka takpi do adwai to khara su ui ba ko ada ina sum thengna ta ngasi bo to thengba da pena khongba tamni na lai satra sing manungda satra makhal ani khak lai aina khangba satra makhal ani se amana thuna haiganba amana tapna haiganba slow learner amga advanced learner amga ani faina ai khalle ko aduga slow learner kangbu se masidi moida hay moina hayga utupna kala su sum ko roi aduga obia bala hayga kangbu se tholam ko khibi ya ba pot lai ba moida ada adum tungba su yaw edu sigumba khenna ba khadi moi admai torga leiba kaino ani sida admai leiba ma leiba ai wakanda adana si ba buse aina tawreiba kaino sida sei kun manga mapung phare kunga manga mapung phabisida pena satra mayam thokre adagi pena mayama lobi khre adagi pena se akhoi akhoi manipur manung sin nataba akhoi abroad foreign sings da ko foreign da mayam sat khre pena jing je sum amana ama mathang hairak bade ko akhoi matam da manipur da governor oina puramba akhoi gurbachan jagat se mane governor oina puringa da mai nupi mai madam se kiran jagat ko bune ba ko ada akhoi dr jamini ima jamini sina pena am khakta akhoi madam sida gift to ge na mana pena am khak sing dai pena se thin ba se raj bhavan changui ba ise sangu kan sida pena se pusale check long taw na ta pusala madam si ma nak ta sang na pena to pusan kan sida ima jamini ji bungo nang traditional oiba dress kai kar loi poro ada sai madam di ma na kamai ta ngai khongi kamai to ga se hapet utse demonstration ma sam pi sen to na ai se sangdana khonge khongka jang sagi madam se pena si ma khon ji ta da ma si ma ko sai lo na dum pena gi nuksi ma khon ji ko pura lining lai gram ne adai di pena se pire mong da gift tore tawra kan sida mamai da kari har ke bo pena khong se tambiu hai re madam ji ki ken se adai di aina rajen nang sai da nang thabak se ma khang se tha ta re han ta imagine nang sai da madam do pena tamninge hare pena ka tambiu inta na ai ga sai gopachan jati kiran jagadai ba madam se pena tambira me raj bhavan je ek changame ba raj bhavan ma poki ungte sangje de bai de ekta pangjang changbu su ya de na permission ko mayam to idra ado yam free aham ba de changba de yam security sing do yam na mai control room ani lai bane ba ma ek machine gi du mang lai ko amanung dam ga lai ri ba ani si lan jalak ba se moi check yam to na ada ahan ba changba da yanan ba changba no mit de check nung kha tor me adagi mathang changpa de masak se khangbiram ni ko moi adole duty tar machine o salam ko pe or ko da ngasai madam de guru ni ga ne moi kai no ma wang na khanbi ba adai ta tra ise pena tambirami akoi madam do ado husi pena na tana ai gi tongan ba kai um neitre atai thabak se sina masa oi re tare pena saba pena tambi bisna ma pung oi pena si to mai lifetime loin re ne ai roi bu pena oi re ne yar roi maramdi aingonda pena si thakta natana ai kai udi adu mayam sina kaigum dimanam tawbirakpa aina khangjaba khara mayam da share tawjaramba adu tungi mironde pena sigi mami se dum mangdana le hawna base sigi pot sidi sumaina aingonda huji fawda kaidana no tungbo dum lerane yar